Khongjom da leiba Diamond Donor Group na lepa leitana awaba taraba meeoi singda mateng pibagi thouram Diamond TV channel ge Managing Director James Heigrujam na luchingduna yumda chattuna mateng khutsinabagi thouram pangthokhre. Hojik operation tawgadabagi ngaiduna leiraba amadi maikai kayadagi tengbang piriba basi khongdagi Albert Maimom gi damak lising kun manga lambi gi khudong thiba thodok amada chahi ahum khara hena hogot kangkhat ngamdraba lilong arapti dagi laisram rameshwar da lupa lising kun gi mateng khutsinaki tengbang khongjut aduga mari lenana James Heigrujam na haikibada lupa chama dagi hoduna magi ngamjaba mateng khara tha khudingi tawnaduna awa ana taraba ana laying chathariba singda mateng pangbagi thabak asi Diamond TV channel के supporters सिंह यावना तौचबनी मियाम नसु Diamond Donor Group असिदा सरक्या बियु मतेंग पांगबदा यावरिबा donor members सिंगना अमुक अवाबा तारकलबा मतमदसु अंगम मतेंग पांगबगी चटनाबी लै तेंगबांग लुप कया अमदि मरी लैनबा सिंगना मतेंग खरा दंग ओइरसु पांगमिनसि अपुनबना पांगलनि हाइखि मैं प्रमोद तोंगान मतंग पांगबगी ग्रुप क्या मसुम लेरी मैं आमसुम मफम क्या दसो हनबिरी सो नुक्सिबिदुना मुक्तंग मरी लेनबा कंसर्न सिंग हाइतारे लेबाक सगी मरी लेनबा दुगा लोकल गिरो करी गिरो येंग बसु येंग बिरोंगनी तो उसु तो बिरोंगनी